Pau Manipur Yong Wangmada Anobu Kun Kaya Sangulaliba say Yangshinanaba Hanagi Chief Minister and Birena Governor the Aibachero Pishinuna Action Tray. China ke Kingtown da ngasi pangthokadaba Defense Minister ge mifamda Central ge Defense Minister Rajnath Singh saruk yagani. CBSE na loba class 10 exam mathang thadagi horaga chahi amada anirak pangthokna ba CBSE na warep lokre. Amadi Rata Jatra ki Thorom Hayang Mapung Fana Pangthona ba Sem Saba Loikre. Kurumjari Mami TV na sandok jaba Manipur Update News Mediang Tapiri Bapumna Mapu NIRUPAMA MUTUM na taram na upjari Pau sanong na pizari Manipur da niyom gi wangmada anobo khun kaya semgalakpa amasong belasip singnong na hapchilakpagi thogong ama tatharakliba ase yengsin binaba Manipur gi hanagi Chief Minister and Birena Governor Ajay Kumar Balada aiba chirol ama pisinduna taksin khrei social media da thagalakpa post amada and Birena Governor da pisin khiba chirol aduda niyom gi wangmada anobo khun kaya semgat khrabage amadi anobo village sip kaya hap khrabage haiba du ningthina thidongna ba audit tawna ba takshili Central Lainga ki gazette notification amadi Manipur Legislative Assembly ge rules of procedure and conduct of business na piriba niyom asigi wangmada asigumba thabak kaya chatharakpa ase Manipur gi yelhomi singbo na thaiduna thamna na ba thorang amara haiba adu ningthina yengshinba changi hiram asida rajniti tawbugi mahuta iramdam kalausi haiba ase tangai fade hainasu and Birena makhatana phongdorokle China ki Kingtown da ngasi pangthokadaba Defense Minister gi mifamda Center ki Defense Minister Rajnath Singh su saruk yagani hairi pau gi likhun amagi matung ina Minister Rajnath ngarang numidang wairam China da thungkre hairi mifamadu da malem gi oina santi purakna ba terrorism mapung fana laksinana ba amadi leibak amaga gi marakta tengbang pinana bagi wafam khanagani hairi Defense Minister Rajnath Singh na leibak asina malem da santi purakna ba hotnariba aduda atai leibak singna tengbang pibinaba takshilakli haina pawasina makhatare Central Board of Education na loba class 10 amasung examination mathang chahi dagi hauraga chahi amada anirak pangthokna ba CBSE na warep lokre hairi anoba chana kanglona sigi matung ina class 10 gi exam February da pangthokani aduga May thada amuko su pangthokani hairi May thada pangthokpa exam asida subject ahum gi manungda Science, Mathematics, Social Science amade language ki improvement su thaba yagani hairi exam anima ki result April amasung June da lakthokani Central ki Education Minister matung ina anoba khongthang ase mahiru singna exam thabada nungaina apanba kaya yaudana pangthokna ba khongthang ni haiki masina mahiru singna laina amasung masada nungnangba poktana exam thahanba ngamlagani masi National Education Policy 2020 ke makhada paikhalakpa thorang amani haina su minister na phongdokhi haina pawasina makhatarakli
स्टेट असिदा महौसादगी चथरकपा चटनबी अमसुंग लाइनिंग लाइसोनगी थौरम सिंगा लोइनना कांग चिंगबा रथ जत्रागी थौरम हयेंग मपुंग फाना पांगथोंननबा सेम साबा लोइख्रे पैलेस कंपाउंड इम्फाल दा लेबा श्री श्री गोविंदजी दा पांगथोकदबा थबक थौरम सिंग अयामबन लोइसिलकले हाइना पावगी लिखुन अमना फोंदरकले थौरम असिदा स्टेट असिदा लेरिबा जाति कांगलुप सिंगना अमता ओइना पुन्ना सरुक यामिनदुना इंग तप्पा लमदम अमा ओहेनना बहोत थौनमिनसी हाइना पाव असिना मखा तारकले कांग्रेस के प्रेसिडेंट मल्लिकार्जुन खड़गे ना ngasi बीजेपी ना संविधान हत्या दिवस के धर्मा तौरिबा असे मखोई की फेल ओइबा शासन बु कोपसिननबा लेबाक असिदा लाउथोक्तबा इमरजेंसी अमा चथरी हाइना महाकना बीजेपी बु मराल सिखरे पावगी लिखुन अमगे मतुंग इना वाफम असी न्यू दिल्ली दा लेबा कांग्रेस इंडियन भवन दा पांगथोकिबा प्रेस कॉन्फ्रेंस अमदा वांगांगलदुना मल्लिकार्जुन खड़गे ना बीजेपी आरएसएस दा हुंदुना ngankhibani खड़गे ना मखा तारदुना मखोई निंगतंबा कॉन्स्टिट्यूशन सेंबदा थौदांग लौखिदे मखोइना बाबा साहेब अंबेडकर की कॉन्स्टिट्यूशन असे रिजेक्ट तौई हाइखे प्राइम मिनिस्टर मोदी दा हुंदुना nganglदुना खड़गे ना हाई वहां की लेंगांगना मरम ओइदुना कॉन्स्टिट्यूशन असे खुदोंथिबा फिबम अमदा ओहले अमदे गवर्नमेंट असे के मखादा फ्रीडम ऑफ एक्सप्रेस अमसों मूवमेंट लेट्रे हाइनसु मराल सिरकले कांग्रेस चीफ असिगे मतुंग इना कांग्रेस संविधान बचाओ यात्रा की मित्यंग थमलकली अमसों मखोइना इमरजेंसी बु संविधान हत्या दिवस नत्रगा मदर्स डे हाइना पालन तौरी हाइरी प्राइम मिनिस्टर नरेंद्र मोदी ना चेयर लौदुना प्रगति की मिफम पांगथोखिबगा लोइनना रेलवे वाटर रिसोर्स अमसों माइन की मरु ओइबा प्रोजेक्ट सिंगे मतंगदा कुपना खनखरे हाइरे पावगी लिखुन अमगे मतुंग इना मिफम अदुदा प्रोजेक्ट सिंग पाइखटपदा एजेंसी सिंगना अयन अपन थोखंदना मतम चाना थबक पाइखटबगी मतंगदसु खननैनकी हाइरे प्राइम मिनिस्टर ना प्रोजेक्ट अमा पाइखटपदा मतम चाना लोइसिंद्रबदी प्रोजेक्ट के अचंगब सेनफम का हेना हेंगलकपा अमदे मियामना सेमलिबा प्रोजेक्ट अदुगे कानबा फंगबदा मतम थिंथा हले हाइखी प्राइम मिनिस्टर ना मखा तारदुना आयुष्मान भारत हेल्थ इंफ्रास्ट्रक्चर मिशन के मखादा पाइखालिबा चौखत थौरांगदा स्टेट सिंगना एस्पिरेशनल डिस्ट्रिक्ट सिंगदा अहेनबा मित्यंग चंगसिनबिना बसु हाइखी कुंभी असेंबली कॉन्स्टिट्यूएंसी की एमएलए एस प्रेमचंद्रना एसी असे की मनुंगदा लेरिबा मणिपुर रिवर मपान चटपा लंबी के सरुक सिंगदा लैंडस्लाइड तौखिबदगे रिवर असे की इसिंग इमाई वांखलकपदा तुरेल की लौनंबन लंबी कायरकपा याबा खुदोंथिबा मफम सिंग यावना सेमजिन साजिलिबा इसिंग एमएलए सनसम प्रेमचंद्रना हकथेंगना चतुरे यंगसेनख्रे कुंभी एसी के बोरायांगबी ग्राम पंचायत के एडमिनिस्ट्रेटिव कमिटी के चेयरमैन टीएच रोमेश यावना ग्राम पंचायत असिगी खुलाकपाता हौजिक एमएलए सनसम प्रेमचंद्रना अचंग सेनफम पुथोक्तुना खुलाकपात की मणिपुर रिवर मपान चटपा लंबी की सरुक खरदा लैंडस्लाइड तौखिबा मफम सिंग सेमजिन साजिलिबा अदुसु यंगसिनखे मखाताना एमएलए ना हंदकी इसिंग इचाव अदुना वांगू सदांगखोंगदा कल्बर्ट अमगी सदर फकाइदुना इसिंग चंखिबदगे रिंगबन काइखिबा मफम अदुसु यंगसिनखिबगा लोइनना एमएलए एस प्रेमचंद्रना कुंभी एसी के तोंगान मफम सिंग जायरेल लैंगांग ताबी खुलाकपात वांगू सदांगखोंगना चिंबगे यामना हेना खुदोंग थीबा थोगलकपा याबा मफम सिंग एमएलए दा लमदम अदुगे प्रजा मियामना इसिंग इचाव के खुदोंग थीबा कयादगे मांगजौनना कन्ननबा थबक सिंग पाइखटपिननबा एमएलए दा प्रजाना थमखिबगा लोइनना एमएलए नसु खुदोंथिबा याबा मफम सिंग थिंथबा तौदना सेमजिलगनी हाइना प्रजा मियामदा थमखि
nungai ne adna tre sile bak sida koina ngasi muk siam ne heng noli simuk saw ne ta ki ne mo ta ne pesa adu koi na tangi sahi mi sat na batau je bi adu yan adu mang na koi ru oi do na je pan je ham na ju tau ke du ta ni au sai ji ta ba hang du ni pare kong sia da hap sia khalam adu ta ru ko sile bak hap lo lo na sim ji ne gai roi nungai ne State asigi irang laksin anaba security force na mafam kaya da thi bohumbagi thabak leptana chathari amadi khusu kolai kaya fagat pangamkhre police control room na thadorok pawarol amagi matung ina intelligence tagi phangba paw amagi matung ina ngarang Imphal East district ki porongpat soibam lekai da thi bohumbagi thabak chathake thi bohumbagi thabak chathaba aduda lengak na santi gi wari sanariba pambaina luchingba UNLF ki miyoi ama masagi mayumdagi fare hari Mangonda 9mm pistol ani magazine ani amade kapayari bamaru taraga taret fagat pangamle hari pawo sina makhatana tha asigi kunmari da security force ke combined team amanaso Bisnupur district ke manung chana leiba Loktak Pat ki champu khangpok ta leiba sang amadege KCP PWG gi cadre amsu fare hari farba miyoi adu trong lawbi makha lekai dagi ni hari mangonda magazine yawban 9mm pistol ama kapayari bamaru ani fangle hari Farba miyoi adu wahang pong chathabada nachau awang lekai dagi khusu kulai kaya amasu phagat pangamkhre kulai sing adu di MA1 rifle ama magazine ahum 5.56 mm gi kapayari ba maru kuntraga mathoi amasung magazine yawba SMG carbine ani ni hairi amaromda aina yadaba miyoi singna huran khiba gari ama Manipur police na phagat khre loinana gari achauba singge mingselda tinted film napa gari kunga mari dege film sing lokthokpa loikre hari Assam Rifles na anoba commission officer singbo okpage tharam ama ngarang headquarter IGR South na senduna Manipur ki garrison da pangthokre program asi nauna commission tawkhraba naha oiriba Manipur dagi Lieutenant A Nauten Maitai NDA Lieutenant Nauba Maitai Manipur Police Lieutenant Ronendro Angam Lieutenant G Ambrose Lieutenant M Dinesh Lieutenant Megnat Soibam Lieutenant Thausom Siddharth Flying Officer Mayang Langbam Lucky Singna Saruk Yakhe Tharom aduda naha oiriba Inspector General of Assam Rifles na officer sing adubo lupukning thogatpa oina kudol pot tamke UN International Day Against Drug Abuse and Illicit Trafficking ge malemda pangthoknariba thauram amak oina evidence is clear invest is prevention break the chain haiba themda Kakching District Police na Sorada Anjuman Narsul Islam Ulama Association ga khusam naraga rally ama pangthokre haibe rally asida All Sora Clubs Coordinating Committee ASCCOC su saruyakhi Rally asida Kakching District Police ki Additional SP amadi OC ki maikai degi wafam thamladuna Sora asi hanadagi yamna ahongba uba fangle drugs su hanadagi haujikna yamna faba ngamle haina haiki Clubs organization kayana mang thaduna hotna bibadagi asumba phibam ase yaurakibani haina laujai asumna matung tarakpadasu mipum khudingwangna hotnaduna drugs free India drugs free Manipur drugs free Kakching District ama ohendasi haiba wafam thambaga loinana drugs business da yaushindaba putok pusin tawbada yaushinbidaba madugi mahutta thingnana bakona saruk yaminasi haike Kakching District Police miyamgini samaj phanana balaibani aduna police ta paw phawbiraklaga drugs asi maru phangna muthanana punna hotna minarase amana chaba yauraklabadi makhoi adu phajana counseling piraga Fahanaba hotnaba amadi addict chukhrabadi mama mapada fajana wari sabiraga amadi imung manungnasu center da thambiraga sumthoknanaba honaminase masida mathok tarabadi Kakching police ta paw phawbiduna makhoi bu sumthoknanaba honaminase haiba wafam thamki amadi Anjuman Nasrul Islam Ulama Association ge President Maulana Mujibur Rahman nasu wafam kaya thamki amadi All Sara
Clubs Coordinating Committee ASCCOC के President ML Zulfikar Alam Sheikh na wafam thamladun hai Kakching District Police na sinbiragliba program asi yamna thagali anjuman amadi ASCCOC na drugs free oihanbada oihandaba yade haibagi wakhalonda anjumana chai kayadagi honaduna lagli ASCCOC na so honaduna lagpani matung tarakpadasu honakhigani miyamnasu saugatpiduna mapung fana drugs free oihalasi haiba wafam sing thamkibaga loinana Sora Bazar dagi Sora Maning Laikai Lambi amadi Sora Mamang Nurani Masjid Road to Nongsa Bazar to Pukri Achoba Nakal Taraktuna Sora Bazar Loisilaga Nasigi Rally Mai Panga Loisinki Manipur Police Control Room na thadrok pachirolamagi matung ina National Highway 37 Imphal Jiribam lambi lamdam asigi tangai fadana nongmada changdaba yadraba pochai pudra lakpa gari chaniga humpumathoi hariba lambi asida apanba yaudana pusilakre makhata na pochai pusilakpada khudong thiba thoktanabagi damak chingnani oiba mafam singda security force na akanba section tharang laukhatki India के एस्ट्रोनॉट सुभांशु शुक्ला यावना इंटरनेशनल स्पेस स्टेशन दा चटखिबा एक्सियम 4 मिशन ngasi nungtil international space station da thunglagani hairi paugi likhun amagi matung ina international space station da thunglaba matung da captain shukla na nasa gi orbital laboratory ISS da yoba india macha ahan ba oiragani hairi florida da laiba nasa gi kennedy space center dagi astronaut mari puduna ngarang numit yongba matamda international space station gi damak lam thakibani hairi aroibada maroiba paum hana pitari Puda niyonggi wangmada anoba khun kaya semgalagliba ase yangsin binaba hanagi chief minister and birena governor da aiba jerol pishinduna taksin krai China gi Kingtown da ngasi pangthokadaba defense minister gi mifam da central gi defense minister Rajnath Singh saruk yagani CVS in a low bar class 10 exam mathang chahi dagi hauraga chahi amada anirak pangthokna ba CVS in a warep low kray amadi rata jatra gi thauram hayang mapung fana pangthokna ba sem sab loi kray Hauzuki oinadi Mami TV na sandok chaba update news matang asa loishenjari makhataba pau ki damak miteng ta duna lebiyo